ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯂꯝꯗꯣꯡ ꯃꯈꯥ ꯂꯧꯀꯣꯜ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯀꯩꯊꯦꯜ ꯃꯆꯥ ꯗꯥꯎꯗꯝ ꯕꯖꯥꯔꯗ ꯂꯩꯕ ꯀꯦꯅꯦꯜꯒꯤ ꯁꯇꯔ ꯁꯣ ꯂꯣꯟꯁꯤꯟꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯁꯤꯡ ꯄꯨꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯕꯗꯤ ꯁꯇꯔꯗ ꯊꯦꯠꯂꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯌꯨꯁꯤओꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯅꯦꯜꯒꯤ ꯁꯇꯔ ꯁꯣ ꯂꯣꯟꯁꯤꯟꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ ꯕ꯭ꯔꯣꯖꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯏꯔꯤ ꯂꯝꯗꯣꯡ ꯃꯈꯥꯒꯤ ꯂꯧꯀꯣꯜꯁꯤꯡ ꯑꯁꯤ ꯂꯧ ꯂꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯥꯎꯗꯝ ꯕꯖꯥꯔ ꯀꯦꯅꯦꯜꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯂꯥꯛꯁꯤꯟꯕꯅ ꯃꯃꯥꯡ ꯆꯍꯤꯗ ꯀꯥꯂꯦꯟ ꯂꯧ ꯈꯣꯏꯕ ꯌꯥꯔꯝꯕ ꯂꯧꯀꯣꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯀꯪꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯏꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯩꯔꯕꯗꯤ ꯂꯧꯁꯤ ꯂꯧꯀꯣꯜꯒꯤ ꯂꯧ ꯄꯔꯤ ꯀꯌꯥ ꯄꯥꯠ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯀꯜꯍꯧꯅꯕ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯌꯨꯁꯤओꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ अवांग लौकोंदा लेरिबा लौपरी लिसिंग मरी मंगा से मही चाबम खंगदना मणिपुर की एसेट ओरंबा अदुबा ग्रेनरी ऑफ मणिपुर ओरंबा अदुम लबगी पार्ट अमा से अखोई मुट्खिबा याबगी फिवमदा लेरे मरम अदुना लेंगांगना अमतंग यंगसिनजिरगा हाइरिबा ड्रेन असि लंबी की मपानदा चटलिबा ड्रेन असि अमतंग तेंथोकपिननबा अपील तौजरी।